ꯑꯩꯅ ꯇꯧꯔꯤꯕ ꯗ꯭ꯌꯨꯇꯤꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯦꯀꯣ ꯅꯨꯡꯇꯤꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯗꯤ ꯀꯔꯥꯏꯗꯩ ꯉꯝꯗꯣꯏꯅꯣ ꯀꯅꯥ ꯉꯝꯗꯣꯏꯅꯣ ꯑꯗꯨꯅ ꯇꯧꯗꯦ ꯀꯩꯁꯨ ꯑꯗꯨꯝ ꯈꯔ ꯇꯧꯔꯒ Hello guys, welcome back to my channel. ꯑꯩ ꯆꯦꯅꯦꯜꯗ ꯂꯩꯁꯤꯟꯕꯤꯔꯛꯑꯣ. ꯑꯩ ꯃꯣꯔꯅꯤꯡ ꯗ꯭ꯌꯨꯇꯤ ꯈꯔ ꯇꯧꯖꯔꯛꯀꯦꯀꯣ, ꯎꯠꯆꯔꯛꯀꯦ. ꯄꯨꯡ 5 ꯇꯔꯥꯅꯤꯊꯣꯏ ꯆꯠꯂꯝꯃꯦ. ꯉꯁꯤꯁꯦ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯑꯩꯁꯦ ꯉꯔꯥꯡꯁꯦ ꯌꯨꯝꯗ ꯒꯦꯁ ꯑꯅꯤꯈꯛ ꯂꯥꯛꯑꯦꯕꯀꯣ. ꯑꯗꯨꯗꯨꯒꯤ ꯀꯛꯆꯤꯡꯗ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯀꯛꯆꯤꯡꯁꯦ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤꯕ. ꯍꯥꯏꯗꯤ ꯑꯃꯅ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯣꯏꯕ, ꯑꯗꯨꯒ ꯑꯃꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯑꯣꯏꯕ. ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯃꯣꯏꯒꯤ ꯐ꯭ꯔꯦꯟ ꯉꯥꯛꯇꯅꯤꯀꯣ. ꯃꯣꯏꯒ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯥꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯒ ꯀꯩꯗꯧꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ, ꯃꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯃꯤꯟꯅꯔ ꯂꯩꯕ. ꯑꯗꯨ ꯃꯣꯏꯕꯥꯅꯤꯁꯦ ꯂꯥꯛꯑꯝꯃꯦ. ꯑꯗꯨꯗꯨꯒ ꯂꯥꯛꯑꯝꯃꯒ ꯑꯩꯈꯣই ꯀꯣꯏꯕ ꯆꯠꯂꯨꯁꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯗ ꯀꯣꯏꯔꯨꯁꯦ ꯍꯥꯏꯔꯒ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯐꯥꯎ ꯆꯠꯂꯨꯔꯦ. ꯑꯗꯨꯗꯨꯒꯤ ꯋꯥꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯗꯥꯡ ꯊꯦꯡꯉꯦ ꯍꯜꯂꯛꯄꯗꯣꯀꯣ. ꯑꯗꯨꯗꯨꯒꯤ ꯋꯥꯔꯒ ꯑꯩꯁꯦ ꯉꯔꯥꯡ ꯆꯪꯕ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯦ ꯑꯝꯇ ꯇꯧꯔꯝꯗ꯭ꯔꯦꯕ. ꯑꯗꯨꯗꯨꯒꯤꯅꯤꯀꯣ ꯌꯥꯝ ꯆꯥꯏꯔꯦ. ꯃꯥꯡꯒꯣꯟꯁꯨ ꯑꯩꯅ ꯋꯥꯏ ꯁꯤꯠꯂꯝꯗ꯭ꯔꯦ. ꯑꯩ ꯋꯥꯔꯃꯤꯅ ꯆꯤꯡꯗꯨ ꯀꯥꯔꯨꯕꯒꯤ ꯋꯥꯔꯦꯕ, ꯌꯥꯝ ꯀꯥꯊꯣꯛꯇꯅ ꯀꯥꯕꯅꯤꯅ. ꯑꯗꯨ ꯁꯨꯃꯥꯡꯁꯨ ꯁꯤꯠꯂꯝꯗ꯭ꯔꯦ. ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯐꯕꯠ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯁꯤꯠꯂꯒꯦ ꯇꯧꯔꯒꯦ ꯑꯟꯅ ꯇꯧꯔꯝꯕꯗꯣ ꯑꯗꯨꯝꯇ ꯊꯦꯡꯗꯣꯛꯈ꯭ರೆ. ꯄꯨꯡ 5 ꯍꯦꯜꯂ ꯂꯩꯔꯝꯃꯦ ꯍꯧꯒꯠꯂꯛꯄꯗ. ꯑꯗꯣ ꯄꯨꯡ 6ꯇꯩꯗꯤ ꯅꯪꯅꯅꯕꯅ ꯑꯩꯁꯦ ꯀꯟꯅ ꯍꯣꯠꯅꯔꯤ. ꯀꯥꯕꯛ ꯇꯧꯗ ꯌꯥꯗꯕ ꯈꯔ ꯁꯠ ꯇꯧꯁꯜꯂꯒ. ꯑꯗꯨ ꯕꯕꯥꯁꯨ ꯂꯝꯒꯥꯏ ꯆꯠꯀꯅꯤ, ꯋꯥꯒꯥꯏ ꯕꯖꯥꯔ ꯆꯠꯂꯨꯅꯤꯅ ꯃꯥꯁꯨ ꯂꯣꯏꯁꯜꯂꯤꯅꯦ. ꯋꯥꯏꯁꯦ ꯀꯥꯕꯛ ꯄꯠ ꯇꯩꯊꯣꯛꯑꯦ. ꯑꯉꯥꯡ ꯀꯩꯀꯥ ꯑꯝꯇ ꯍꯧꯒꯠꯂꯛꯇ꯭ꯔꯤꯁꯤꯗ ꯀꯅꯥꯝ ꯍꯧꯒꯠꯇ꯭ꯔꯤ. ꯕꯕꯥꯒ ꯑꯩꯈꯣꯏ ꯈꯛꯇꯅꯦ ꯍꯧꯒꯠꯂꯤꯁꯦ. ꯑꯉꯥꯡ ꯀꯩ ꯑꯝꯇ ꯍꯧꯒꯠꯇ꯭ꯔꯤ. ꯑꯉꯥꯡꯉꯩ ꯂꯣꯏ ꯂꯩꯍꯧꯋꯤ, ꯀꯅꯥꯝ ꯍꯧꯒꯠꯇ꯭ꯔꯤ. ꯑꯗꯨ ꯋꯤꯟꯇꯔ ꯌꯧꯁꯜꯂꯛꯑꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯦ ꯂꯣꯏꯅꯃꯛ ꯋꯥꯏ ꯇꯩꯊꯣꯛꯇꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯊꯝꯃꯅꯤ. ꯏꯁꯪ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯅꯣꯡ ꯆꯨꯔꯨꯕꯩꯅꯦꯕꯀꯣ. ꯋꯤꯟꯇꯔ ꯌꯧꯔꯛꯀꯥꯟꯗꯗꯤ ꯈꯔ ꯐꯔꯛꯑꯅꯤ, ꯅꯥꯜꯂꯛꯑꯅꯤ. ꯍꯥꯏꯗꯤ ꯅꯥꯄꯤꯁꯨ ꯍꯧꯔꯔꯣꯏ. ꯍꯧꯖꯤꯛꯇꯤ ꯅꯥꯄꯤꯁꯤꯗ ꯁꯨꯃꯥꯡꯗ ꯅꯥꯄꯤ ꯍꯤꯗꯥꯛ ꯀꯥꯞꯄꯁꯤꯁꯨ ꯌꯥꯗꯦꯕꯀꯣ. ꯁꯨꯃꯥꯡꯗ ꯅꯥꯄꯤ ꯍꯤꯗꯥꯛ ꯀꯥꯞꯄꯁꯦ ꯁꯨꯃꯥꯡꯁꯦ ꯕꯦ ꯄꯦꯊꯩꯑꯕ, ꯕꯨꯕꯨ ꯂꯥꯎꯋꯦꯕ. ꯑꯗꯨꯏ ꯀꯥꯞꯇꯦ. ꯑꯗꯨꯒ ꯈꯨꯠꯅ ꯁꯨꯝ ꯐꯣꯏꯗꯣꯛꯄꯒꯨꯝꯕ, ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯕꯒꯨꯝꯕ ꯇꯧꯋꯦ, ꯊꯥꯡꯅ ꯇꯧꯔꯒ ꯂꯧꯊꯣꯛꯄꯒꯨꯝꯕ ꯇꯧꯔꯒ. ꯑꯗꯨ ꯇꯧꯗ ꯌꯥꯗꯕ ꯈꯔ ꯈꯛꯇꯅꯦ ꯇꯧꯔꯤꯁꯦ. ꯑꯩꯅ ꯌꯨꯝꯌꯥꯏꯁꯤꯒ ꯂꯥꯏꯟꯗꯧ ꯀꯥꯗꯨꯒ ꯁꯠ ꯁꯤꯠꯇꯣꯛꯎꯔꯦ. ꯁꯨꯃꯥꯡꯒ ꯃꯥꯡꯒꯣꯟꯒ ꯁꯤꯠꯇꯣꯛꯎꯔꯒ ꯋꯥꯏ ꯇꯩꯊꯣꯛꯑꯀꯥꯟꯗ. ꯑꯗꯨꯒ ꯇꯣꯏꯂꯦꯠꯁꯤꯁꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯁꯦꯡꯕꯅꯤꯅ ꯀꯌా ꯀꯟꯅ ꯗꯤꯞ ꯀ꯭ꯂꯤꯟ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏ. ꯑꯗꯨꯅ ꯁꯨꯝ ꯍꯥꯏꯗꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯅꯤꯅ ꯕꯕꯥ ꯍꯣꯏꯗꯤ ꯅꯥꯟꯅ ꯐꯥꯏꯕ ꯍꯩꯇꯦꯀꯣ. ꯑꯗꯨꯗꯨꯅ ꯁꯨꯝ ꯁꯦꯡꯕ, ꯑꯉꯥꯡꯁꯨ ꯁꯤꯖꯤꯟꯅꯕꯅꯤꯅ ꯁꯨꯝ ꯁꯦꯡꯇꯣꯛꯑꯦ. ꯑꯩ ꯕ꯭ꯔꯁ ꯇꯧꯔꯒ ꯏꯔꯨꯖꯊꯣꯛꯑ ꯃꯅꯨꯡꯗ ꯂꯥꯏꯗꯨꯛꯁꯦ ꯊꯥꯟꯊꯣꯛꯑꯦ. ꯂꯥꯏꯗꯨꯛ ꯊꯥꯟꯀꯥꯟꯗ ꯄꯨꯡ 6:04 ꯆꯠꯂ ꯂꯩꯔꯝꯃꯦ. ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏ ꯑꯩꯅ ꯕ꯭ꯔꯁ ꯇꯧꯔꯤꯉꯩ ꯏꯔꯨꯖꯩꯀꯥꯟꯗ ꯂꯣꯏꯅ ꯍꯧꯒꯠꯈ꯭ꯔꯦ. ꯉꯁꯤꯗꯤ ꯃꯄꯥꯗꯣ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯃꯄꯥꯅ ꯂꯣꯏꯅꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯦ. ꯑꯗꯨ ꯑꯉꯥꯡꯁꯨ ꯍꯧꯒꯠꯄꯒ ꯕ꯭ꯔꯁ ꯇꯧꯕ ꯈꯣꯠꯄ ꯃꯄꯥꯅ ꯂꯣꯏ ꯇꯧꯕꯤꯈ꯭ꯔꯦ. ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯇꯤꯐꯤꯟꯁꯨ ꯁꯦꯝꯃꯦ. ꯃꯦꯀꯣꯅꯤ ꯉꯧꯔꯅꯤ. ꯃꯦꯀꯣꯅꯤꯁꯦ ꯍꯥꯟꯅ ꯐꯨꯠꯂꯦꯀꯣ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯨꯠꯂ ꯊꯅꯝꯃꯦ. ꯑꯗꯨꯒ ꯏꯁꯤꯡꯁꯤꯗ ꯐꯨꯠꯂꯒ ꯊꯅꯝꯃꯦ. ꯃꯦꯀꯣꯅꯤꯁꯦ ꯐꯨꯠꯂꯤꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯌꯨꯛꯀꯤ ꯃꯣꯏꯕꯥꯅꯤꯒꯤ ꯍꯥꯟꯅ ꯁꯦꯝꯃꯦ. ꯑꯣꯠꯁꯦ ꯂꯩꯔꯝꯗ꯭ꯔꯦ. ꯅꯍꯥꯟꯕꯨꯗꯤ ꯑꯣꯠꯁ ꯑꯗꯨꯝ ꯍꯧꯔꯒ ꯁꯦꯝꯕꯅꯦ. ꯑꯗꯣ ꯑꯣꯠꯁꯦ ꯂꯩꯔꯝꯗꯦ. ꯑꯗꯨꯗꯒꯤ ꯆꯦꯡꯄꯥꯛ ꯑꯣꯏꯅ ꯇꯧꯔꯦ. ꯑꯗꯨꯗꯨꯒ ꯆꯦꯡꯄꯥꯛꯁꯤꯗꯅꯦ, ꯁꯤ ꯍꯥꯎꯕꯅꯤ, ꯃꯌꯥꯝ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯌꯦꯡꯉꯨꯅꯦ. ꯆꯦꯡꯄꯥꯛꯁꯤꯗꯅꯦ ꯁꯪꯒꯣꯝꯁꯦ ꯍꯥꯞꯄꯅꯤ. ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤ ꯑꯀꯪꯕꯅꯦꯕꯀꯣ. ꯌꯨꯕꯤ ꯑꯀꯪꯕꯗꯣ ꯄꯥꯅ ꯁꯣꯏꯔꯒ ꯍꯥꯞꯄꯤꯔꯣ ꯈꯔ. ꯑꯗꯨꯗꯨꯒ ꯌꯨꯕꯤ ꯑꯀꯪꯕꯁꯦ ꯄꯥ ꯁꯣꯏꯔ ꯍꯥꯞꯄꯅꯤ. ꯑꯗꯨꯗꯨꯒꯅꯦ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯟꯗꯣꯏꯅꯦ. ꯑꯩ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯟꯅꯗꯤ ꯂꯨꯝꯃꯒ ꯊꯝꯕ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯜꯂꯦ. ꯑꯗꯨꯒ ꯍꯩꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯊꯛꯁꯤꯗꯅꯦ ꯀꯣꯔꯟꯐ꯭ꯂꯦꯛꯀꯨꯝꯕ ꯆꯣꯀꯣꯐ꯭ꯂꯦꯛꯁꯀꯨꯝꯕꯗꯣ ꯍꯥꯞꯆꯤꯟꯗꯣꯏꯅꯦ. ꯑꯗꯨꯒ ꯃꯁꯛꯁꯨ ꯐꯖꯕꯅꯤꯅ ꯑꯉꯥꯡꯅꯁꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯏꯌꯦꯕꯀꯣ. ꯑꯗꯨ ꯆꯤꯅꯤꯗꯤ ꯍꯥꯞꯇꯦ ꯉꯁꯥꯏꯒꯤ, ꯍꯥꯏꯗꯤ ꯁꯪꯒꯣꯝꯗꯒꯤ ꯑꯊꯨꯝꯕ, ꯑꯗꯨꯒ
chocolate thumidina adugi thumidina adum thumibako adum hadi akhoi yam chadami adum yayo adugi thumidina bungo di yam dai bi sawi ang ko chawbanda ni pani am ka hapchalaga am fit kre adu ni bani gi teacher ayu han ta de ni thau kya chawa ji ai bungo budi chan ka ni han chai de chan ki de ya chawa de ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯉꯁꯥꯏ ꯑꯩꯅ ꯐꯨꯠꯈꯤꯕꯗꯣ ꯑꯃꯨꯛ ꯉꯧꯅꯅꯕꯒꯤ ꯑꯃꯨꯛ ꯑꯩ ꯊꯥꯡꯒꯠꯂꯒ ꯑꯗꯨꯒ ꯉꯧꯔꯦ ꯍꯦꯛꯇ ꯇꯤꯜꯍꯧꯁꯦ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒ ꯍꯦꯛꯇ ꯉꯧꯔꯦ ꯃꯤꯀꯣꯅꯤꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯁꯣꯁ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯁꯣꯌꯥ ꯁꯣꯁ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨ ꯉꯧꯔꯦ ꯌꯨꯝꯗ ꯂꯩꯕ ꯑꯂꯩꯕ ꯈꯔ ꯈꯛꯇꯅ ꯄꯪꯉꯧꯗꯤ ꯉꯧꯕꯅꯤ ꯍꯥꯎꯇꯕꯁꯨ ꯇꯧꯗꯦ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯌꯦꯡꯉꯨ ꯍꯥꯎꯕꯅꯤ ꯇ꯭ꯔꯥꯏ ꯇꯧꯔꯤ ꯑꯩ ꯍꯥꯏꯁꯦ ꯊꯥꯖꯗꯔꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯆꯠꯄꯗ ꯌꯦꯡꯊꯣꯛꯑꯣ ꯌꯨꯝꯗ ꯂꯩꯕ ꯄꯣꯠ ꯀꯩꯅ ꯑꯗꯨꯝ ꯉꯧꯕꯅꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯐꯥꯁ ꯐꯨꯗ ꯔꯦꯁꯇꯨꯔꯦꯟ ꯅꯠꯇꯕꯅꯤꯅ ꯂꯣꯏ ꯊꯝꯗꯦꯕ ꯊꯝꯃꯒ ꯉꯧꯕꯅꯦ ꯑꯗꯩꯗꯤ ꯑꯩꯅ ꯁꯠ ꯍꯥꯞꯆꯜꯂꯦ ꯃꯣꯏ ꯇꯤꯐꯤꯟꯁꯤꯗ ꯁꯥꯔꯤꯀꯥꯟꯗꯀꯣ ꯑꯗꯨꯒ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯈꯨꯝꯖꯤꯜꯂꯅꯤ ꯃꯈꯨꯝꯗꯨꯗꯨꯒ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯦꯒꯇ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯃꯦꯀ꯭ꯔꯣꯅꯤ 10 ꯄꯤꯕꯅꯤꯅ ꯃꯣꯏꯕꯥꯅꯤ ꯑꯗꯨꯝ ꯌꯦꯟꯅꯔꯒ ꯆꯥꯕꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯃꯌꯥꯝ ꯆꯥꯕꯒꯤ ꯗꯔꯀꯥꯔ ꯀꯩꯁꯨ ꯑꯣꯏꯗꯦꯕ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯈꯣꯡꯎꯞꯀꯤ ꯕ꯭ꯔꯁꯇꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯊꯤꯕꯗ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯊꯦꯡꯉꯛꯑꯦ ꯍꯥꯏꯕꯒꯤ ꯐꯤ ꯑꯃ ꯇꯧꯔꯒ ꯐꯤ ꯐꯠꯇꯕ ꯑꯃ ꯇꯧꯔꯒ ꯇꯩꯊꯣꯛꯑꯦ ꯑꯗꯨꯒ ꯀꯥꯞꯁꯦ ꯊꯥꯖꯤꯜꯂꯦ ꯑꯗꯨꯒ ꯃꯄꯥꯁꯦ ꯌꯦꯡꯉꯣ ꯃꯈꯣꯡ ꯇꯩꯊꯣꯛꯈꯤꯕ ꯐꯤꯗꯨꯅ ꯅꯠꯇ ꯃꯥꯜꯂꯦ ꯐꯗꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯃꯈꯣꯡ ꯇꯩꯊꯣꯛꯈꯤꯕ ꯐꯤꯗꯨꯅ ꯑꯃꯨꯛꯀ ꯃꯃꯥꯏ ꯇꯩꯊꯣꯛꯏꯔꯥ ꯍꯥꯏꯔ ꯈꯜꯂꯦ ꯑꯗꯨ ꯑꯩꯅ ꯉꯔꯥꯡ ꯇꯧꯔꯝꯒꯗꯕ ꯅꯨꯡꯗꯥꯡ ꯇꯧꯔꯝꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯃꯤꯁꯀꯤꯞ ꯇꯧꯔꯝꯕꯒꯤ ꯑꯩꯁꯦ ꯉꯁꯤꯁꯦ ꯑꯃꯨꯛ ꯀꯥꯎꯊꯣꯛꯄꯤꯗꯅ ꯑꯃꯨꯛ ꯆꯠꯂꯝꯗꯥꯏꯗ ꯑꯉꯥꯡ ꯏꯁꯇꯤ ꯇꯛꯇ꯭ꯔꯦ ꯅꯤꯡꯁꯤꯡꯉꯛꯄꯒꯤ ꯑꯃꯨꯛ ꯁꯠ ꯇꯛꯊꯣꯛꯏ ꯀꯕꯛ ꯈꯔ ꯇꯤꯡꯉ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯇꯛꯊꯣꯛꯑꯦ ꯇꯛꯊꯣꯛꯑꯦ ꯏꯁꯇꯤꯁꯦ ꯇꯛꯄ ꯁꯠ ꯇꯛꯄ ꯂꯣꯏꯔꯀꯥꯟꯗ ꯃꯄꯥꯅꯁꯨ ꯂꯣꯏꯁꯟꯕ ꯍꯧꯈ꯭ꯔꯦ ꯑꯁ ꯉꯁꯤ ꯃꯄꯥ ꯂꯩꯔꯝꯗ꯭ꯔꯗꯤ ꯅꯪꯉꯣꯏꯗꯣꯏꯅꯤꯀꯣ ꯂꯤꯞꯄꯨ ꯌꯥꯍꯧꯕ ꯊꯦꯡꯈꯤꯕꯒꯤ ꯑꯉꯥꯡ ꯑꯃꯈꯛꯇꯪ ꯂꯣꯏꯁꯟꯕ ꯅꯠꯇꯕꯅꯤꯅ ꯑꯅꯤ ꯂꯣꯏꯁꯟꯕꯅꯤꯅ ꯌꯥꯝ ꯀꯨꯏ ꯆꯪꯉꯦꯕ ꯑꯗꯣ ꯍꯥꯏꯅ ꯄꯨꯡ 8:05 ꯆꯠꯊꯣꯛꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛꯁꯦ 8:05ꯁꯦ ꯃꯣꯏꯗꯤ ꯕꯦꯟꯁꯦ 8:15ꯗ 7:15ꯗ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯏꯊꯟꯇ ꯂꯣꯏꯁꯟꯕ ꯑꯣꯏꯔꯤꯁꯦ ꯅꯪꯉꯔꯣꯏꯗꯕꯅꯦ ꯑꯗꯨꯅ ꯃꯣꯏꯕꯥꯅꯤ ꯑꯩ ꯍꯁꯕꯦꯟꯒ ꯑꯩꯈꯣꯏꯕꯥꯅꯤ ꯂꯣꯏꯁꯟꯃꯤꯟꯅꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯁꯤꯅꯤ ꯃꯌꯥꯝ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯆꯩꯔꯛꯁꯤꯗ ꯑꯩ ꯐꯣꯟꯁꯤꯗꯁꯨ ꯐꯣꯟ ꯀꯟꯅ ꯇꯧꯁꯜꯂꯛꯏꯕꯅꯤ ꯑꯗꯣ ꯑꯩ ꯄꯥꯏꯗꯦ ꯑꯌꯨꯛꯇ ꯁꯨꯃꯥꯏꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯁꯨꯡꯄꯥꯏ パꯏꯗꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯍꯦꯠ ꯐꯣꯟ ꯄꯥꯏꯔꯨꯀꯥꯟꯗ ꯅꯪꯗꯕ ꯈꯣꯠꯇꯕ ꯇꯧꯋꯦꯕ ꯅꯪꯒꯗꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯄꯥꯏꯀꯣ ꯑꯗꯨꯗꯨꯒ ꯅꯠꯇꯕꯗꯤ ꯑꯩ ꯄꯥꯏꯗꯦ ꯑꯗꯨꯗꯨꯅ ꯁꯥꯏꯂꯦꯟ ꯊꯝꯕꯒꯨꯝꯕ ꯑꯗꯒꯤ ꯇꯧꯔꯒ ꯑꯗꯨꯝ ꯊꯅꯝꯃꯦꯕ ꯈꯪꯗꯦ ꯑꯗꯨꯅꯅꯦ ꯑꯊꯨ ꯀꯥꯏꯒ ꯑꯣꯏꯔꯗꯤ ꯅꯪꯉꯣꯏ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯄ ꯑꯊꯨ ꯀꯥꯏ ꯅꯪꯒꯟꯗꯦ ꯍꯥꯏꯁꯦ ꯐꯣꯟ ꯄꯥꯏꯗꯕꯅꯤꯅ ꯑꯗꯨꯅ ꯀꯣꯟꯁꯦ ꯑꯃꯨꯛ ꯐꯦꯡꯗꯣꯛꯑꯦ ꯃꯣꯏ ꯉꯁꯥꯏ ꯆꯥꯈꯤ ꯆꯠꯈꯤꯕꯒꯤ ꯀꯣꯟꯁꯤꯡꯁꯦ ꯑꯃꯨꯛ ꯂꯣꯏ ꯐꯦꯡꯗꯣꯛꯑꯦ ꯂꯣꯏ ꯐꯦꯡꯗꯣꯛꯑꯅꯤ ꯈꯪꯗꯦꯗ ꯉꯁꯥꯏ ꯑꯩ ꯍꯧꯒꯠꯂꯛꯄꯗ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯞꯄꯣꯏꯗꯣꯏꯅꯦ ꯑꯗꯨꯝ ꯂꯦꯞꯄꯣꯏꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯣꯔꯦꯟ ꯋꯥꯏꯕꯨ ꯂꯦꯞꯄꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯉꯥꯡꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯩꯈꯣꯏꯅ ꯆꯥꯛ ꯂꯣꯏꯔꯛꯄꯒꯤ ꯇꯥꯏꯃꯤꯡ ꯑꯉꯥꯡꯅꯒ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯦ ꯁꯤꯗ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯕ ꯑꯗꯩ ꯋꯥꯏ ꯇꯩꯒꯗꯕ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯋꯥꯏꯗꯨ ꯅꯨꯡꯇꯤꯒꯤ ꯇꯩꯗꯦꯕ ꯀꯥꯗ꯭ꯔꯤꯡꯁꯦ ꯋꯥꯏ ꯅꯨꯡꯇꯤꯒꯤ ꯇꯩꯗꯦ ꯑꯩ ꯉꯝꯗꯦ ꯑꯩꯈꯣꯏ ꯈꯪꯗꯦꯃꯤ ꯇꯧꯔꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯉꯝꯗꯦ ꯑꯩ ꯇꯩ ꯉꯝꯗꯦ ꯑꯗꯨꯅ ꯐꯝꯃ ꯇꯩꯒꯦꯔꯥ ꯂꯦꯞꯄ ꯇꯩꯒꯦꯔꯥ ꯑꯩ ꯉꯝꯗꯦ ꯑꯗꯨꯗꯨꯅ ꯑꯩ ꯉꯝꯗꯕꯗꯨꯗꯤ ꯑꯗꯨꯝ ꯉꯝꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯇꯩꯗꯦ ꯑꯗꯨꯝ ꯑꯩ ꯅꯣꯡꯃ ꯅꯤꯅꯤ ꯀꯥꯜꯂꯒꯒꯨꯝꯕ ꯅꯣꯡ ꯀꯥꯜꯂꯒꯨꯝꯕ ꯅꯤꯅꯤ ꯀꯥꯟꯕ ꯌꯥꯔꯒꯗꯤ ꯅꯤꯅꯤ ꯀꯥꯜꯂꯦ ꯅꯣꯡ ꯀꯥꯟꯕ ꯌꯥꯔꯒꯗꯤ ꯅꯣꯡ ꯀꯥꯜꯂꯦ ꯑꯗꯨꯒ ꯅꯤꯅꯤꯗꯩꯗꯤ ꯍꯦꯟꯅ 6-7ꯒ ꯂꯩꯕꯗꯨꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯇꯦ ꯑꯗꯨꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯩ ꯑꯗꯨꯒ ꯁꯤ ꯑꯩ ꯆꯥꯛ ꯂꯣꯏꯔꯦ ꯍꯪꯒꯥꯝ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯈꯥꯖꯤꯡꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯒ ꯕꯣꯔꯥ ꯑꯃ ꯉꯧꯋꯦ ꯑꯗꯨꯒ ꯊꯣꯡꯉꯦ ꯑꯗꯨꯒ ꯖꯤꯕꯅꯤꯁꯤꯁꯨ ꯍꯟꯖꯜꯂꯛꯑꯦ ꯄꯨꯡ 12:30 ꯇꯥꯕꯗꯒꯤ ꯆꯥꯛ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯇꯣꯏꯂꯦꯠ ꯇꯧꯗꯕ ꯋꯥꯁꯔꯨꯝ ꯆꯪꯗꯧꯕ ꯃꯣꯏ ꯂꯣꯏ ꯇꯧ ꯂꯣꯏꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯩꯅ ꯇꯧꯔꯤꯁꯤꯅꯅꯦ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗꯩ ꯄꯤꯔꯛꯄꯗꯣ ꯀꯩꯀꯩ ꯌꯥꯎꯔꯛꯏ ꯑꯗꯩ ꯕꯦꯛꯇ ꯃꯤꯒꯤ ꯀꯩꯀꯩ ꯄꯣꯠ ꯌꯥꯎꯁꯜꯂꯛꯏ ꯃꯤꯒꯤ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯄꯣꯠ ꯅꯠꯇꯕ ꯃꯤꯒꯤ ꯄꯣꯠ ꯀꯔꯝꯕ ꯄꯨꯔꯛꯏ ꯀꯥꯏꯅꯒ ꯆꯦꯛ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅꯦ ꯑꯩꯅ ꯇꯧꯔꯤꯁꯤꯅ
ꯑꯗꯨ ꯁꯤ ꯇꯧꯗ ꯌꯥꯄꯣꯠꯇꯦꯕ ꯃꯤ ꯍꯥꯏꯗꯤ ꯃꯤ ꯑꯉꯥꯡꯅꯤꯅ ꯃꯣꯏꯗꯤ ꯃꯤ ꯄꯣꯠ ꯄꯨꯔꯦꯅ ꯈꯜꯂꯣꯅꯦ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗ꯭ꯔꯦꯅ ꯈꯜꯂꯣ ꯃꯤꯅ ꯉꯥꯡꯗꯣꯏꯅꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯣꯏꯅ ꯆꯥꯔꯝꯕꯒꯤꯗꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯆꯥꯔꯝꯕꯒꯤ ꯀꯣꯜ ꯂꯤꯛꯁꯤꯡꯗꯣ ꯑꯃꯨꯛ ꯐꯦꯡꯇꯣꯛꯑꯦ ꯑꯩꯁꯨ ꯃꯔꯛꯇ ꯆꯥꯛ ꯆꯥꯈ꯭ꯔꯕꯅꯤꯀꯣ ꯑꯩ ꯆꯥꯛ ꯆꯥꯗꯕ ꯃꯤ ꯅꯠꯇꯦꯀꯣ ꯑꯩ ꯆꯥꯛ ꯆꯥꯈ꯭ꯔꯕꯅꯤ ꯑꯩ ꯎꯠꯍꯧꯗꯕ ꯍꯥꯏꯗꯤ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯅꯝꯍꯧꯗ꯭ꯔꯦꯕ ꯑꯩ ꯀꯥꯎꯗꯅ ꯑꯗꯨ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ ꯉꯁꯥꯏ ꯃꯔꯛꯇ ꯑꯗꯨꯒ ꯉꯥꯛꯇꯪꯗꯤ ꯑꯩ ꯄꯣꯊꯥꯔꯨꯔꯕꯅꯤꯕ ꯃꯣꯏ ꯍꯜꯂꯛꯄꯗꯒꯤ ꯑꯃꯨꯛ ꯂꯦꯞꯄꯛꯇ꯭ꯔꯤꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯀꯣꯟꯁꯦ ꯁꯠ ꯐꯦꯡꯇꯣꯛꯑꯦ ꯑꯩꯈꯣꯏ ꯕꯥ ꯍꯣꯏ ꯑꯗꯒꯤ ꯑꯉꯥꯡꯉꯩꯒꯤ ꯆꯥꯕꯒꯤ ꯀꯣꯟꯁꯤꯡꯁꯦ ꯁꯠ ꯐꯦꯡꯇꯣꯛꯑꯦ ꯑꯗꯨ ꯀꯣꯟ ꯐꯦꯡ ꯂꯣꯏꯔꯒ ꯑꯩꯅ ꯆꯪꯉꯛꯄꯅꯤ ꯆꯪꯉꯛꯄꯗꯗꯤ 12:50 ꯇꯥꯔꯦ ꯑꯗꯣ ꯃꯣꯏꯁꯦ 1 PM ꯅꯪꯅꯅꯕ ꯃꯣꯏ ꯇꯨꯝꯈꯤꯗꯣꯏꯅꯦ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤꯗ ꯍꯥꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯗꯨꯗ ꯍꯧꯖꯤꯛꯁꯦ ꯄꯨꯡ 2:30 ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯉꯥꯡ ꯇꯨꯝ ꯍꯧꯒꯠꯂꯒ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯩ ꯀꯣꯟ ꯊꯥꯒꯠꯂꯛꯑꯒꯦꯀꯣ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯁꯥꯡꯉꯗꯤ ꯁꯨꯝ ꯇꯜꯂꯛꯑꯅꯤ ꯑꯗꯩꯗꯤ ꯁꯨꯝ ꯅꯝꯕꯗꯨꯁꯨ ꯋꯥꯏꯑꯦꯕ ꯑꯗꯨꯅꯅꯤ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯗ꯭ꯌꯨꯇꯤꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯦꯀꯣ ꯅꯨꯡꯇꯤꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯦ ꯑꯩꯅ ꯇꯟꯕꯒꯨꯝꯕ ꯑꯗꯨꯒ ꯑꯩꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯑꯩꯅ ꯋꯥꯕꯒꯨꯝꯕ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯝ ꯇꯧꯗꯦ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯇꯧꯕꯗ ꯍꯦꯟꯅ ꯇꯧꯗꯦ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯅꯠꯇꯦ 100ꯗ 70% ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯕꯨ 30% ꯂꯦꯝꯍꯧꯕꯁꯦ ꯁꯤꯗꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯑꯩ ꯀꯨꯁꯤ ꯇꯧꯔ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯨꯁꯤ ꯍꯥꯏꯗꯤ ꯇꯧꯗ ꯌꯥꯗꯕ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤꯒꯨꯝꯕ ꯑꯗꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯀꯩꯅꯣ ꯇꯧꯕꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯇꯧꯋꯦꯀꯣ ꯑꯗꯨꯗꯨꯒ ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯍꯥꯏꯕꯗꯤ ꯇꯣꯏꯂꯦꯠꯇꯣ ꯅꯨꯡꯇꯤꯒꯤ ꯁꯦꯡꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯀꯩꯅꯣ ꯁꯦꯡꯗ꯭ꯔꯁꯨ ꯌꯥꯕ ꯇꯣꯏꯂꯦꯠꯀꯨꯝꯕꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯀꯩꯁꯨ ꯁꯦꯡꯗꯦ ꯑꯗꯨꯒ ꯑꯗꯒꯤ ꯁꯨꯃꯥꯡꯁꯨ ꯁꯨꯝ ꯋꯥꯔꯗꯤ ꯅꯨꯡꯇꯤꯒꯤ ꯁꯤꯠꯇꯦꯗ ꯁꯨꯃꯥꯡꯁꯨ ꯋꯥꯔꯗꯤ ꯋꯥꯗꯕ ꯅꯨꯃꯤꯠ ꯋꯥꯕ ꯅꯨꯃꯤꯠꯇꯗꯤ ꯀꯩꯁꯨ ꯁꯤꯠꯇꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯇꯗꯤ ꯀꯩꯁꯨꯝ ꯁꯤꯠꯇꯦ ꯍꯥꯏꯗꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯈꯔ ꯌꯥꯎꯔꯤꯕ ꯇꯧꯗ꯭ꯔꯁꯨ ꯌꯥꯕꯗꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯤ ꯆꯪꯕ ꯅꯠꯇꯕꯅꯤ나 ꯅꯨꯡꯇꯤꯒꯤ ꯍꯥꯏꯗꯤ ꯅꯣꯡꯃꯗ 2-3 ꯑꯍꯨꯝꯂꯛꯀꯨꯝꯕ ꯋꯥꯏ ꯁꯤꯠꯄꯗꯣ ꯀꯩꯁꯨ ꯁꯤꯠꯇ꯭ꯔꯁꯨ ꯌꯥꯏ ꯅꯣꯡꯃꯗ ꯑꯃꯨꯛꯈꯛꯇꯪ ꯁꯤꯠꯂꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯌꯥꯆꯪꯕꯒꯨꯝꯕꯗ ꯁꯤꯗ ꯑꯣꯏꯅ ꯁꯤꯠꯂꯦꯕ ꯍꯥꯏꯗꯤ ꯌꯥꯆꯪꯕꯒꯨꯝꯕꯗ ꯁꯤꯠꯂꯝꯕꯁꯤꯅ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯤꯠꯇ꯭ꯔꯁꯨ ꯌꯥꯏꯕꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯗꯤ ꯀꯔꯥꯏꯗꯩ ꯉꯝꯗꯣꯏꯅꯣ ꯀꯅꯥ ꯉꯝꯗꯣꯏꯅꯣ ꯑꯗꯨꯅ ꯇꯧꯗꯦ ꯀꯩꯁꯨ ꯑꯗꯨꯝ ꯈꯔ ꯇꯧꯔꯒ ꯑꯩꯅ ꯍꯥꯏꯁꯤꯅꯤ 100ꯒꯤ ꯃꯅꯨꯡꯗ 70%ꯗꯤ ꯇꯧꯏ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ 30%ꯁꯤꯗꯤ ꯑꯩ ꯇꯧꯅꯤꯡꯕ ꯇꯧꯔ ꯂꯩ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ